ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯦꯅꯦꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯃꯤꯆꯝ ꯑꯃꯒ ꯄꯨꯟꯅ ꯃꯤꯑꯣꯏ 4 ꯁꯤꯕꯒꯤ ꯊꯧꯔꯝꯗꯣ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯣꯏ ꯂꯥꯂꯧꯕ ꯃꯁꯦꯟ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕꯗꯒꯤ ꯁꯤꯕꯅꯦꯅ ꯇꯧꯗꯅ ꯃꯤꯆꯝ ꯑꯃ ꯌꯥꯎꯔ ꯃꯣꯏ ꯄꯨꯟꯅ 4 ꯁꯤꯗꯅꯀꯣ ꯃꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯔꯦꯇꯥ ꯒꯥꯔꯤ ꯑꯃ ꯃꯗꯨ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯃꯤꯡꯗ ꯂꯩꯕ ꯀ꯭ꯔꯦꯇꯥ ꯒꯥꯔꯤꯅꯦꯅ ꯇꯧꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯄꯣꯁ ꯊꯥꯒꯠꯂꯛꯇꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯤ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯤ ꯒꯥꯔꯤ ꯃꯤꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯦꯅꯦꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯧꯔꯝꯃꯤꯕꯅꯣ ꯑꯃꯗꯤ ꯃꯁꯤ ꯒꯥꯔꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯁꯤꯖꯤꯟꯅꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯗꯅ ꯈꯣꯠꯇꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯌꯥꯝ ꯍꯦꯛꯇ ꯉꯥꯡꯅꯗꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯒꯥꯔꯤꯗꯨꯒꯤ ꯃꯃꯤꯡꯗ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯤꯡꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯒꯤ ꯃꯃꯤꯡꯗꯣ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯥꯅ ꯂꯥꯏꯚ ꯊꯥꯗꯅ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯀꯔꯝꯕ ꯋꯥꯔꯛꯁꯣꯞꯇ ꯂꯩ ꯑꯃꯗꯤ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯋꯥꯔꯛꯁꯣꯞꯇ ꯂꯩꯕꯅꯤ ꯑꯗꯨ ꯋꯥꯔꯛꯁꯣꯞꯇ ꯂꯩꯕꯗꯣ ꯎꯠꯆꯔꯛꯀꯦꯅ ꯃꯥꯅ ꯎꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯑꯩ ꯎꯠꯆꯔꯛꯀꯦꯕ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ Hello ma'am. Ma'am ngarangi akhoi gari ema Chusampurgi ambush ki incident da akhoi Creta white machu ki gari ema Chennai maming na Muslim ki maming da laiba aduga kuki na kamai thoram mino aduni adani na social media da issue sagan riba ma'am dui matang da aduna adui comment ma'am da ma'am ki demand se am lakhre akhoi sumaina gari ki detail utpiro gari krai da lairi adagi gari karam workshop da lairi adu gari karamai tauba kamai yon thokpa adu ma'am du ki question do particularly mi amam ta saklaga koi nadraga su ma'am pumba manipur pumba yang biro na ingis live thajara ne gari seme hari workshop to sine gari workshop ni ko workshop ki maming na Bablu Motors ko ado silai re ado ai hoje gari manak ta sange ma'am gari du yang minase ko gari kana gi maming da gari laibno haiba ai gi pa gi maming da laibne haib su akoi pa su lai re ko silai re gari gi condition se ai gi pa ni ma ki maming da ni gari lai ri se si gari gi akoi gi original RC book ko original RC book ko smart card ni si kemta sida duplicate si tawna na ba kem leite ko si gari gi RC book ne gari gi so asengba animak gari laiba kanda company na habak pa so asengba animak to silai re ko aduga amana gari condition je sine hojik gari gi ECM ko maroi na ECM se hoi ECM khangam da ba mi myam se yarum bi ai maroi na ECM se moi adumaina duplicate si force to bu ECM yamna chauna chen ya adu akhoi gari si gi ECM silai re aduga gari si semba haurabni ko semba hobagi kaino ne gari ki number silere masagi number plate asengba yaujram bada do ji gari sembagi lauthokpagi akhoi sumai kan tawne adu gari ja koi bu lakke ko gari je han accident tawbagi video di mamang da thagat khibagi yam unaramani accident tawbadi yam phibam ta dana soeba sokpase adu seme hojik semaga sembagi ayam almost semakpagi correction tawraba madungi kaino ne ko si semdore engine hangdari ni si mamang kai ka loina kan tawri ni gari ji am phibam ta dan sokpune adun matam kuina sahi ama mukki maya semdana lairakpane ba video adu gari ai amtang akoi bisa an uchar ke ma'am silai gari ki condition ko akhoi gi gari asengba keno tawdu gi keno ne ma'am gari ahan bakari condition oiram ga adu di mamang da Facebook da thagat khiba share tawna khiba video accident gi video kai ka adu da dum viramani silai re gari ko aduna ma'am matung da akhoi gi sugumba wathi warem sidai da asengba khangdringai da PS kara hangaga keno tawraga account kara hangaga pangangang ba adagi wa issue macha khuding mak da issue macha da akhoi gi hekta religious matter da pusan ba dharma jati rom da pusallaga discuss to boi thabuk se makha ta na sumba issue se sagatana taw ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯑꯗꯨꯝ ꯎꯠꯂꯤꯕꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯃꯥꯅ ꯀꯥꯔꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯀꯥꯔꯁꯤ ꯆꯦꯟꯅꯝꯇꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ
ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗꯨꯕꯨ ꯊꯧꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯗꯨꯄ꯭ꯂꯤꯀꯦꯠ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯥꯛꯆꯔꯤꯕ ꯋꯥꯐꯝꯗꯤ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯦ ꯃꯤ ꯑꯃꯈꯛꯇꯒꯤ ꯃꯃꯤꯡꯗ ꯒꯥꯔꯤ ꯑꯅꯤ ꯀꯃꯥꯏꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯣꯏꯁꯟꯁꯤꯅꯦ ꯃꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯄꯥꯏꯈꯪꯁꯤ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯤꯡꯅꯔꯦꯕ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯊꯧꯔꯝꯁꯤꯕꯨ ꯌꯥꯍꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯊꯧꯔꯝꯁꯤꯕꯨ ꯇꯧꯔꯤꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯊꯨꯕꯗ ꯊꯤꯖꯤꯜꯂꯀꯥꯟꯗ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯑꯦꯕ ꯃꯇꯧꯅ ꯒꯥꯔꯤꯗꯨ ꯀꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯕꯅꯣ ꯒꯥꯔꯤ ꯃꯃꯤꯡ ꯅꯝꯕꯔ ꯑꯃꯈꯛꯇꯅ ꯃꯤꯑꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯅꯤ ꯊꯣꯛꯅ ꯅꯝꯕꯔ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯥꯏꯔꯤꯕ ꯒꯥꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯅꯤ ꯄꯥꯏꯔꯒ ꯂꯩꯔꯤꯕꯅꯣ ꯁꯤꯅꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯌꯥ ꯇꯥꯔꯗꯤ ꯍꯌꯦꯡ ꯒꯥꯔꯤꯁꯤ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯁꯤ ꯁꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯒꯤꯗꯤ ꯌꯥꯝ ꯐꯔꯕꯅꯦ ꯑꯃꯔꯣꯝꯗꯗꯤ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯅꯝꯕꯔ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯊꯣꯛꯂꯛꯇꯅ ꯇꯧꯔꯤꯁꯤ ꯍꯌꯦꯡ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯗ ꯆꯦꯟꯅꯔꯦꯅ ꯈꯜꯂꯣꯅꯦ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯗꯣꯏꯅꯦꯕ ꯁꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯉꯜꯂꯤꯉꯩꯗ ꯉꯥꯒꯤ ꯊꯧꯗꯣꯛꯇ ꯃꯔꯝ ꯈꯪꯅꯔꯛꯏꯁꯤ ꯌꯥꯝ ꯐꯔꯕꯅꯦꯕ ꯁꯤꯅ ꯃꯥꯏ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯗꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯍꯧꯕꯅ ꯐꯩꯌꯦꯕ ꯑꯗꯣ ꯉꯔꯥꯡꯒꯤꯗꯨꯗ ꯆꯦꯟꯅꯔꯤꯕ ꯒꯥꯔꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯑꯃꯒꯤ ꯃꯤꯡꯗ ꯒꯥꯔꯤ ꯅꯝꯕꯔ ꯑꯃꯗ ꯒꯥꯔꯤ ꯑꯅꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯊꯨꯕꯗ ꯊꯤꯒꯠꯐꯝ ꯊꯣꯛꯏ ꯃꯁꯤꯕꯨ ꯌꯥꯍꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣই ꯏꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯨꯕꯗ ꯒꯚꯔꯟꯃꯦꯟꯠ ꯃꯁꯤ ꯊꯤꯒꯠꯄꯤꯔꯣ ꯑꯗꯨꯒ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯄꯥꯡꯒꯜ ꯑꯣꯏꯁꯅꯨ ꯌꯦꯡꯉꯨꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯃꯥꯟꯅꯗꯕ ꯃꯩꯇꯩꯅ ꯇꯧꯕ ꯑꯣꯏꯔꯒꯅ ꯄꯥꯡꯒꯜ ꯑꯃꯨꯛ ꯍꯨꯟꯕ ꯄꯥꯡꯒꯜꯅ ꯇꯧꯕꯒꯅ ꯃꯩꯇꯩꯅ ꯍꯨꯟꯕ ꯁꯨꯝꯕꯒꯤ ꯍꯩꯅꯕꯤꯒꯤ ꯃꯑꯣꯡꯗ ꯑꯃ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯔꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯦꯕ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯤꯗ ꯃꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯁꯤꯅꯤ ꯚ꯭ꯌꯨ ꯈꯔ ꯌꯥꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯛ ꯁꯤꯌꯔ ꯈꯔ ꯌꯥꯝꯕ ꯑꯗꯨ ꯈꯛꯇꯒꯤꯔꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯐꯦꯁꯕꯨꯛ ꯄꯦꯖ ꯀꯩꯀꯩ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯊꯦꯡꯅꯁꯤ ꯈꯪꯉꯦꯕ ꯈꯤꯇꯪꯗꯅꯤ ꯐꯅ ꯚꯥꯏꯔꯦꯜ ꯆꯠꯂꯁꯨ ꯄꯩꯁా ꯈꯤꯇꯪꯗꯅꯤ ꯐꯪꯉꯤꯗꯣ ꯃꯗꯨꯒꯤ ꯄꯩꯁా ꯈꯤꯇꯪꯗꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯌꯥꯝ ꯆꯔꯥꯡꯅꯕ ꯊꯣꯛꯅꯍꯜꯂꯦꯕ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯕ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯕ ꯊꯣꯛꯍꯜꯂꯤ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯧꯕꯤꯗꯕꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯄꯥꯡꯒꯜꯒꯁꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯒꯨꯝꯕꯅꯤ ꯑꯃꯔꯣꯝꯗ ꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯩꯇꯩꯅ ꯆꯦꯟꯗꯅꯁꯨ ꯍꯤꯡꯉꯔꯣꯏ ꯄꯥꯡꯒꯜ ꯆꯦꯟꯗꯁꯨ ꯍꯤꯡꯉꯔꯣꯏ ꯁꯨꯝ ꯄꯨꯂꯞ ꯇꯣꯔꯣ ꯈꯨꯟꯅꯥꯔ ꯂꯩꯃꯤꯟꯅꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯎꯁꯤꯠꯊꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯃꯗ ꯉꯥꯡꯕ ꯑꯃꯅ ꯑꯃꯗ ꯉꯥꯡꯕ ꯁꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯁꯤ ꯁꯨꯝ ꯇꯧꯔꯒꯗꯤ ꯅꯨꯡꯁꯤꯅꯗꯕꯁꯦ ꯁꯨꯝ ꯍꯦꯜꯂꯅꯦꯕ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯊꯥꯔꯒ ꯂꯩꯕ ꯐꯪꯗ꯭ꯔꯦꯕ ꯉꯥꯂꯦ ꯑꯃꯅ ꯑꯃ ꯇꯧꯏ ꯉꯥꯂꯦ ꯑꯃꯅ ꯑꯃ ꯇꯧꯏ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒꯤ ꯃꯑꯣꯡꯗ ꯐꯤꯕꯝ ꯑꯃꯗ ꯂꯩꯌꯦꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯕ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯅꯒꯨꯝꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯁꯨ ꯇꯧꯗꯕ ꯑꯃꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯊꯕꯛ ꯑꯃꯅꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯋꯥꯁꯨ ꯉꯥꯡꯕꯤꯗꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯏ ꯄꯥꯎꯁꯤꯡꯁꯦ ꯁꯟꯗꯣꯛꯄꯤꯕ ꯑꯗꯨꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯁꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯊꯃꯣꯏꯗ ꯄꯥꯎ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯁꯤꯟꯖꯒꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯅꯣꯡꯃ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ